अहममक्तदे चिनाव मयाम यामना मरुइबा पाव अमा हाना तामिनगिसि मैतैबु मणिपुर मनुंगदा खुंदाबदा अथिंगबा पीबगी चेरोल इरा तक्सन गरे हाइरि करंबा कुकी निपा नुपी थोकलागा मैतैना मणिपुरगी मफम खुदिंगदा खुंदानिंगबा मफमदा खुंदाबदा अथिंगबा पीदोरिबा कुकी निपा नुपी कना लेगे थोकलाउ करंबा कुकी निपा नुपीना मैतै अमदि लेरिबा मणिपुरगी येलोमीना खुंदाबदा अथिंगबा पीदोरिबनो कुकी नोइना सारिबा जुमदगी सुमांगदा चंगागा मैतैना खुंदाबा ngami amadi manipurda leriba yelomi khudimongna khundaba nami hoji kuki organization for human right na aieba cherol ga loinana manipur gi leiriba kangpokpi churachanpur moreda maitaina khundaba yaroi amadi maitaina khundaba da athingba pibagi cherol ga loinana taksan gare hairi national commission for scheduled tribe ta taksan ki baneba kuki singna sana pot se हाइबदी अंगांगना सानापोट उरगा कोई कप कपगा कोई नी बदो अदमाइन कुकी सिंगनासु सानापोट की मतो मोंगदा अमद मुक चेंसलगा हेक कपुनी अमद मुक चेंसलगा हेक कपुनी यामना नोकनिंगी कुकी नोगी नतौ नोंग से उबदको तुकत चबम फावरी नखोगी वाखन से नकोक तो थोप तो खरा खरा यावरमसु फगदबा नथिबोंग दुदी कोई नी रगा अपु मसा चारबनिना नथिबोंग दो चाबगी अदुगी ज्ञान आइबदो अदु यावदरेबा मैतैबु मणिपुर मनुंगदा खुंदा लैताबदा अथिंगबा कनाना पीदोरिबनाबा येलोमी ओइरिबा लेरिबा मणिपुर मनुंगी येलोमी खुदिमक्ता मणिपुर मनुंगदा तानिंगबा मफमदा तानी खुंदागनी अदुगा अथिंगबा पीदोरिबा कुकी नोइ कना ओइरिगेबा रिफ्यूजी नफी सेटकनी खंगदबा नपा मसक खंगदबा नमा मसक खंगदबा ngaraangta संगजलागा ngasi mapu sakeka khaliबदो ओइरोइदबा अदुगुमा मंगलांदा कुकी कयामा कुलेन योखरसु हौजिकसु कुकी मसेन दबो यानादबदे ngarang थोप कोइ चाइ चाइदिबदो अदु ज्ञान ताव हौजिक अमुका मुक कुकी सिंगना अइबा चेरोल पीरगा मैतै सिंगबु चुचानपुर कांगपोकपी अमदि मोरेदा खुंदा लैता हनबदा अथिंगबा पीबगी चेगा इदा तक्सलिबदो यामना नोकनिंगी सारिबदो चाकला करी नाइबदो अदु खंदबा तमु चाक चाबगी मही खरखकने यानबा तमु मीनाई वाखंदा असुम लेबदो तवरनो खरा खरा चाखटनबा होनो मणिपुर से येलोमी मयांगी मफम नि कुकी मीनाई नपा मसक खंगदबा नमा मसक खंगदबा रिफ्यूजी नखोइगी मफम नते से असिदैसिदा नखोइना मैतैबो खुंदा लैता हनबदा अथिंगबा पीबगी चेका इसलिबदो यामना नोकनिंगी को नोकपु नोकनिंगी हाइबा तारे नोइना तौनोंदो साउनिंगबुदि लाइना नोकनिंगी को कुकी नोइसे नोक्सनिंगी खंगबा कुकी नोइना तौनोंदो साथीना नोकनिंगरा जानी मैतैना मणिपुरगी तानिंगबा मफमदा ताबदा करंबा कुकी नुपी निपाना थिंगदोरिबनो पाउसे तामिनसिको इचिनाव म्याम मीनाई रिफ्यूजी सिंजना हारिबा वारीसे पाउसे की चिफोंगमा ओइरिबा पंदमदगी लखोचरगा थमजगे चुराचानपुर कांगपोकपी अमसुंग मोरेद मितै खुंदा हंदनाबा नेशनल कमीशन फॉर शेड्यूल ट्राइब ता कोहुरना तक्सिन क्रि हाइबा वफम थमजगे चुराचानपुर कांगपोकपी अमदि टेक्नोपॉल डिस्ट्रिक्ट की मोरेद मितै सिंह खुंदाबा यहंदनाबा कुकी ऑर्गेनाइजेशन फॉर ह्यूमन राइट्स ट्रस्ट कोहुरना नासी नेशनल कमीशन फॉर शेड्यूल ट्राइब NCST की चेयरमैन ता अइबा चोलमा थादुना तक्सिन क्रि हाइरि कोहुरगी नाकन अमरोंदा अमुक कुकी सिंगना अमुका मैतैगी मथक नोंमै कापसले कुकी सिंगना नौना अमुका प्रेसिडेंट रूल थुगाइरे हौजिक प्रेसिडेंट रूल लेरिबनी राष्ट्रपति शासन लेरिबनी असिके मनुंगदा कुकी सिंगना करमाइना नोंमै कापाइबनो कुकी सिंगना अमुका मैतैगी मथक एटेक तौरइबनो हाइबदी कक्चिंग डिस्ट्रिक्ट मनुंगदा मैतैना मसागी लोफमदा लौ उबा चलपा अमदी मैतैगी लोफमदा मैतै सिंगना ट्रैक्टर खोइरगा लौ उनबगी सेम सारेङै मतमदा कुकी सिंगना नोंमै कापसले मैतै सिंगी मथक्ता प्रेसिडेंट रूल हौजिक प्रेसिडेंट रूल थुगाइरिबा कुकी सिंगी मथक्ता अहप्पा चैराक पीदोरिबरा कमिंग ऑपरेशन तौदोरिबरा नत्रगा अमुकमुक मैतै सिंगदो ngahak लो उबदा संगगा सेंट्रल फोर्सिंग लागा मैतै सिंगबु लो उहलगा वफम से लोइसन की दोरबरा करिगनो हंजन हंजन कुकी सिंगना प्रेसिडेंट रूल थुगाइरिबसे प्रेसिडेंट रूल थुगाइरिबा कुकी सिंग सिगी मथक्ता अहप्पा चैराक पीरगा तुंगदा अमुकमुक असुगुंबा प्रेसिडेंट रूल थुगाइबे यारो हैबगी चप चाबा लीगल की ओइबा एक्शन करिगी लौदिरि बनबा कुकी सिंगना हंजन हंजन प्रेसिडेंट रूल थुगाइरे मसिंग थिंगमदना प्रेसिडेंट रूल थुगाइरे कुकी सिंगना ngasi jawbawda kuki singi mathakta ahappa cheirak pideba maitena ri ngasi jawbawda president rule si yamni ikai khumna chatli president rule thugai ba thabak amata tawde kuki na khani mamang da su maitai da nongmai kapakpada low suba chatliba khunja soga hospitalized oigibani president rule thugai ri bani amukamuk ngarang muk kuki singna nongmai kapsalaga president rule thugai ri ba adugma kuki singsi gi mathakta president rule thugai bagi ahappa cheirak pi gadra natragana तुमिना लोइसना खिदोरिबरा हारिबा पावसु तामिना सि चिनाव म्याम ngarang amuka mu kuki singna president rule thugai gare kuki singna maitai khunjagi madakta nongmai kapsale lo uba chatliba maitai da kuki singna attack tawsalakpagi pause tarase koi chinaw myam hauji president rule manungda toriba thabak ngatani
president rule thugai base kuki di kaisu nate aina khalli Kaksan district ki Palel police station ki manung sina laidiba Palel Lauren haina khangnaba mafam asida laumi singna laurang suringe kuki phurupna khundariba hais wazang khulom dagi khanghodna nongmai ron ama kapthorakpadagi laurang suramba miyami painarure macha taba paulo khotringe mangda hindi da wahai manga trak tang thamjanange chinaw mem आप सभी को नमस्ते। कल फिर से कुकी लोगों ने फायरिंग किया है। कुकी लोगों ने कल फिर से प्रेसिडेंट रूल को तोड़ा है। कुकी लोगों ने फिर से कल मेटई लोगों के ऊपर अटैक किया है। हाल ही में कुछ दिन पहले कुकी लोगों ने मेटई लोगों के ऊपर अटैक करने पर एक मेटई हॉस्पिटलाइज हुआ है, जो मेटई अपनी खेतों पर काम करने के लिए गए थे। फिर से कुकी लोगों ने कल मेटई लोगों के ऊपर अटैक किया है, मेटई लोगों के ऊपर फायरिंग किया है। प्रेसिडेंट रूल तोड़ा है कुकी लोगों ने। मैं हमारे सेंट्रल गवर्नमेंट और हमारे स्टेट के गवर्नर जी से अनुरोध करूंगी कि कुकी लोग इस तरह से बार बार प्रेसिडेंट रूल तोड़ रहे हैं। प्रेसिडेंट रूल तोड़ने वाले कुकी लोगों के ऊपर कड़ी से कड़ी एक्शन लिया जाए, लीगली एक्शन लिया जाए, ताकि दोबारा प्रेसिडेंट रूल ना तोड़े और दोबारा प्रेसिडेंट रूल के अंदर फायरिंग ना करे और मेटई लोगों के ऊपर अटैक ना करे। प्रेसिडेंट रूल तोड़ने वाले कुकी लोग, इलीगल इमिग्रेंट्स, कुकी नार्को टेररिस्ट हमेशा हमारे इंडिया के लॉ, हमारे गवर्नर जी और हमारे होम मिनिस्टर जी के जितने भी ऑर्डर्स आते हैं उन सबको फॉलो नहीं करते, हमारे इंडिया की लॉ को फॉलो नहीं करते हैं। इसीलिए हम हमारे सेंट्रल गवर्नमेंट और स्टेट गवर्नमेंट से मैं गुजारिश करूंगी, यानी कि हमारे स्टेट के गवर्नर जी से मैं गुजारिश करूंगी कि कुकी इलीगल इमिग्रेंट्स, कुकी नार्को टेररिस्ट ने बार बार इस तरह से प्रेसिडेंट रूल तोड़ रहा है। प्रेसिडेंट रूल तोड़ने वाले कुकी लोगों के ऊपर कड़ी से कड़ी एक्शन लिया जाए। ngarang ayuk pung tara mathoi makhairam tarakpada Palel Lauren hairiba mafam sida laumi singna tractor sizinaduna lau khoiba madi laurang suki tanja aduna laupam adugi hek thangnana leiriba hais wazang haina khangnariba kullomdagi nomai kapthorokibena hairi nomai makol hek tabaga mafam aduna lau suramba laumi sing khatnaraki macha taba yamna nungaiba paw amaga taminasi chinaw mem Mizoram da thoiba crime thodo wathok khudima kuki na thogan bani haibagi Mizoram gi kesob dangana phongdokhare haibadi illegal immigrants kuki refugee mayam ama Myanmar amda gi changsalaga hojik Mizoram da leiriba Mizoram da hojik thoiba thodo wathok khudima crime khudima Mizoram da leiriba kuki singna thogan bani haibagi wapham so Mizoram gi kesob dangana phongdore Mizoram gi crime da 50% di kuki singna thogan bani haibagi wapham se taseng magna machin magna media da phongdoe Kuki singna chango mafam khuding mana crime tawri kuki singna chango mafam khuding makta violence thogat le base yamna achoba khudam changdam di hoji hoji Mizoram gi kesab dangana so phongdore haire pawsu tar si ko kuki singi saktam sidi lot pa ya ponte haidaro mai di phina kupsan ba ya de haibado achum babu mangba ya bro kuki gi asengba saktam di crime toba kuki gi asengba saktam di violence thogat pa kuki gi asengba saktam di crime hai base kuki gi ida chelaga laba pama masak khundaba lan yamna pamba yamna haibadi violence jam pamba se kuki singne ba hojiki yam phajare kuki gi aseng masaktam su Mizoram da phajana myangye fam da phongdore haiba pause tarasi ko Manipur ga yumlon nariba Myanmar state hauki ba chahi khara asida thoganingdaba pamdaba thogdoksing hengalakpana loina na thogliba crime sing asi Manipur gi lanjena duna lairiba kuki jo community gi mioi sing Myanmar amasung Bangladesh tagi changselakiba refugee singna chada 50 di makhoi sing asina thoan bani haina Mizoram gi home minister Kesaf Dangana phongdokre pawma ga mok tamina si khusem gi nong chuhandori hairi Delhi da khusem gi nong chuhalani haina Delhi gi environment minister na phongdokhare Delhi da hoji pollution aduki matik oire climate se yamna phatare weather se hoji Hanagi mato mong da pattabadagi hojik Delhi da khusem gi nong chuhandori nong chumandabadagi khusem gi nong chuhandori haina Delhi gi environment minister na phongdokhare mafam khudimakta uwa kaklakpadagi nong matam chana chudare afaba nuksit silaktare aduna hojik akhoi India da malem yofam khudimmakta India khakta natana malem yofam khudimmakta uwa se akhoi shape tausi uwa thasi matam chana nong churaktare nongju nungsa masak khangaktare ado hojik Delhi da khusem gi nong chulani hairaba pawse so taminasi loina na Manipur su ising ichaw se aduki matik thoi illegal immigrants kuki narco terrorists singna uwa se aduki matik kathatlaga poppy plantation tausanba amadi Manipur da hanagi mato mong da weather su oidare Tanja se da haijagadabdi uwa save tausi aikhoi ngamigai akhoi gi weather akhoi gi climate se akhoi ne semsi
aduna hojik hojik aikhoi gi leikai da aikhoi ne angam uwa thajan se afam se si haijage aduga pause amuk taminer si Delhi da hojik hojik khusem gi nong chu holani haibagi pause jo taminer si koi chinaw me am nong chu salak tabadagi khusem gi nong chu holani aina muk phongdo kare tara si pause chinaw me ayambani Delhi da khusek mi nong ta hangadauri Delhi da nungsit seng da bagi chang asi hengalagli ba si thengnana ba mathang tha July 3 dagi July 10 ga mathoi fawba cloud saving tawduna ahan boina khusek mi nong chuhallagani hana Delhi gi environment minister Manjinder Singh Sirsa na phongdokre nakana morom da mo Ministry of Home Affairs na kauraktuna Manipur gi CSO organization tara mapan ga mifam ama pham gare hairi hojik hojik Manipur gi irang loisana bagi tamakta amadi tangdu leita ba purokna bagi tamakta mifam ama ngasi pham gare hairi athuba matamna Manipur se tangdu leita ba amadi hanagi mato mongda ingna chikna nungai jai phana pan mase purapu oiresuna pham je si haijaraga pause makha tana tamina si chinaw mem hojik thokliba tangdu leita da ba phibam masi loisinna ba pandam gi makha da Ministry of Home Affairs MHA na kauraktuna State asigi civil society organization CSO singi miyoi taraga mapan ga MHA gi team ga ngasi ayukpung taraga mathoi minute kuntra da wari sanakre ngasi gi wari sanabadu da CSO singi apunba team maduga Ministry of Home Affairs ki official marina sabat team ga Subramaniyu Bharati Marks area da leiba MHA gi office ta pangthokhe Delhi da phangba pauna hai Pari mom channel sibu yengbiri ba mayam punang pui kai khumna jari chinaw mayam paw makha tana muka yengminasi hojik hojik Manipur manung da meitei na ningkha tamna satpa ngamdri base Manipur se India manung da ni India se independence oirabo oidribro India se ning tamba India amani ane leiri bana democracy country ni ai leiri bana democracy country ama oiraga meitei na meitei ki phomna satpa da thingba piri base kari gino aba asi thokali ba khudi mak se kanana thokale ibano Manipur da yelohui mayam no sisana na leiri ngai sige marak siga refugee illegal immigrants sing sangsala ga kari gi Manipur siga violence oilibana ba adu oiraga di irang sogale ba kuki sing sigi mathakta ahakpa chairak pibagi mahuta meitei singna isagi iram da chatpada athingba piri base chummi braba hojik hojik aikhoi gi Manipur gi MP oibiriba oza Bimol akoizam mahak se MP ama oiribana security guard kaya ga loinana faibaksa aikhoi chatpada thingi bane ba hoi hojik hojik irang leibagi matung inna misam amana sangma matamda irang tholakpa jai aina thingbu oiraga su adusu wari ama thamgara ba adusu kari gi thingdri bane meitei masana meitei gi lamda chatpada kari gi thingdri bano kuki da thingbadi thingmani meitei de kari gi thingdri bano meitei na yelomi mayam ngasi jawada nungsi jana na leirei kuki na ngarang ta changchala aga kuki na irang sogala aga kuki na ngasi Manipur thugai na ba honare be India thugai na ba honare ba aduma kuki singda thingbadi yai right kuki di thingada bani adu meitei masada thingbam thokte aduga irang sogalani haina irang tholakpa yai haina meitei na changbada thingba taraga su MP amana changbada athingba pidori bise kari gino security guard kaya loina laikba adu phawba da changba pidre ba adu ri meitei masa ama oina aikhoi na kari no ba akhoi na khandori bise India manung da chaluraga aikhoi na ngasi India da aikhoi na phangi bise kari no ba asumaina kuki na India thugai ba kuki na meitei gi mathakta nongmei kapakpa kuki na hojik hojik president rule thugai ba toning ba tawrakpada meitei gi mathakta kuki na kapakpada athingba pidaba adugumba kaya ama tolba kuki singda athingba piyo meitei da athingba pibi gano ba meitei de kari gi thingdori bano isa gi yum manung da isa map ai se jumbu ama oiriga ai gi yum da changbada engonda athingba pidori bise kana no ba kuki na irang sogalaga kuki da athingba piyo ba meitei da athingba pibase yaningde oksauri khai da sangan khidrai thawong asi lainga kasina kanglup masel khaidok hanbani haina maral sikre Inner Manipur Parliamentary Constitution gi MP angomsa Bimol akoi jamna ngarang numidang wairam hairiba constituency asigi manungsana leiriba Bisnupur district ki Fagokchop ikhaida masing yamlaba security personnel singa loinana mafam adugi phibam yengsinba mafam adudagi supnatangi meter yankhairom chalaga leiba Kangbai bazar fawba chana bohonavada lainga kasina thingba pirakre haire MP Bimol na mahangna ex ta thagatpa post amada President rule thamliba Manipur government asina MP oiriba miyoi amabu masagi constituency da chalandana thamba se yamna laibak thivane masigi mathakta security point of view da mahakpu mafam aduda satpada secure oidi hairabasu mahak masing yamlaba security force singa loinana constituency asigi phibam sing yengsinba chatpane PR lainga kasina babna sajinba buffer zone semduna hairiba kangbai amadi Fagokchop ikhai gi tainaba mafam singda maitei singbu chathok chasin tawhanba yadaba haibasina takpade Kanglup Purup Naiba Mawongda, Kanglup Anibu Kaidong Basinbani Haina Lowe. Maki Posadu the Makata Raduna Hai, Babna Sazinba, unconstitutional Weba Buffer Zone Sing, Tampaka Masung Singa Tainaba Mapam Singda.
PR lengak asina thamduna mioi sing chathok chasin tawhanba yadaba asi yamna laibak thibane makha tawa paw amu yeng minarsi chinau mem kuki na manipur de irang sogot pani haibegi pawni yeng dori base manipur khakta nate malai mafam khudi makta kuki na chaluba mafam khudi makta kuki na irang sogoli haibegi pawni kuki masen yana dare kuki na kapada kuki sire haira paw se yeng minarsi ko kuki na kuki bu asuk tamthina hat pangamba kuki na kuki masen dabo asugumba mihing sagi thabak chat pangamagadi atopa jati phurup amada kuki singna karam mato mongda mihing sa violence ki thabak chat pangamgani kuki masen yana dabadagi kuki na kapakpada kuki sirebani asumaina mihing sa minungsi yaudraba kuki singna mafam khudi makta irang sogoli amadi manipur dasu kuki na ahambada maitei gi yum kaya mai tharaga maitei gi mathakta otpa naiba tawraga kuki na manipur da irang sogot pani habase asi pause yeng minaraga mayam su asum khangani koi chinau mayam pause taminarasi Kuki khulai paiba masul kuthona khri UKNA na kapada KNA gi deputy commander in chief yaw mari siri Chuchampur district ki Chuchampur police station ki manusan ba ke mongjang beres kuki khulai paiba masul kuthona khri United Kuki National Army UKNA na kapada Kuki National Organization Kuki National Army KNA gi deputy commander in chief yaw na mioi mari siri nakana mo ndong paw ma lai refugee lising manga hena maram da halan khare hairi habidi kamjom dagi illegal immigrants kuki narco terrorist sing hauji huji ko ina lising manga rom maram da halan khare habegi paw se lai tamina si chinau mem paw se kadai phaba achumba amadi kadai phaba aran man se sabsabi di khangjade adubu paw se lakpani na mem tamina se na paw se lokot chabani paw se so amuk tamina si chinau mem Kamjong dagi Myanmar refugee lising manga hena maram da halan khare report Kumza 2021 gi February da Myanmar da military lengak lakraba matung leiba aduda hingsa gi thawong kaya chatharaktuna mayum thadok border landuna Manipur gi Kamjong district ta changja fam lauduna leirakhiba Myanmar lising tare rongi manungda haukiba numit kharane sigi manungda refugee lising manga hena Myanmar da mohalan khre haidi press na phangba pawgi matung ina Kamjong district ki asom khulen subdivision gi manung chana ngamkhai paring gi nakna leiba khul sing maru oina namli wangli kenching ke asang khuleng makan punram choro pilong phaikok huimin thana sangkalok amasung kangumda hangdokpa tongan relief camp sing da Myanmar refugee sing asi changjafum lauduna lakhibani makhoi na relief camp sing da leiringai matam da lenga ki maikai degi chahi manga gi makha gi angang sing yaudana refugee lising taruk ki mathakta biometric data lokre adubu yumthang nariba Myanmar leibakta haujik irang gi phibam khara safarak padagi haukiba numinini humni asida Myanmar refugee lising manga gi mathakta halan khre refugee lising ani ro makha ta na lehuri hairi pawsina makha ta arduna Kamjong district ta changja fam lauduna leirokhiba Myanmar refugee nupi nupa ayambana haujik lau singubagi matam oibana ayuk nungthilda Myanmar da leiba makhoi gi kul sing da changsinuna lau singubagi thabak sing tawraga numidang da amuk makhoi gi relief camp sing da halaktuna leirakpani makhoi ayambana lau uduna hingba lairba miyoi singna ayambani hairi relief camp sing da changja fam lauduna leiriba Myanmar refugee sing da Indian authority gi maikai degi humanitarian ground da identity card sing issue tawki panba yabadi 1951 gi refugee convention natraga 1967 gi protocol da India sign tawdragasu miyoibagi minungsi yenglaga makhoi da chak che pi duna changja fam pirakhibani makhoi da chana thakna ba workhet tapulin tin yauna nomagi tangai fada polam sing fanganduna lakpani hauze district administrator na Assam Rifles Manipur Police amasung atai agency ka khusam naraga lairiba fibam yamna kupna yengseli haina government ki official singna phongdoragli sir aduga makha taba pawa mamu Mizoram da kuki singna irang sogot bani aina phongdo khewa wafam do kanana phongdo ibano karma wafam da phongdo ibana ba paw do mapum phana tamina si ko ichinau mayam oina haukiba nomaijing numit the state asida hengalakliba crime sing yenglaga security gi oiba review meeting phongkraba matung mahangna pawmi sing da phongdokhibani mahangna makha tarduna hai hengalakliba crime sing asi maruoina chenaba miyoi sing asi Manipur dagi lanjena duna Mizoram state ta saidangwam lauriba kuki jo community sing Myanmar amasung Mizoram dagi refugee oina changlakhiba miyoi singna namna chenai haiba khangmangam khre haina mahangna phongdokhi Chathakhiba security review meeting aduda Mizoram state ki oina khangbangamle madudi hauzik Mizoram da refugee oina leriba miyoi lishing kunthra rom asi Manipur da kumja 2023 degi thokhiba ethnic violence na maram oiraga
macha taba pau amaga muk lakhot charke chena mayam pau se amung apom hana tamina si kuki na kulen yokhibagi pau ni asi pau se taraga ngasi gidi video se matang se loisan jarage video se asoi ran yaukhiba kya lere so ngakpi waina pari mom channel na yengbi ba mayam pano ge fam dei kok nonjari kanglei pak na yai fare ibudo pakhang mana yai fare Rasanpur district ki manung sanba mongjang village tengah sinu bidung ba adwai sakang daba sing sa tharek be ambush ama masana masabu Kuki National Organization KNO Kuki National Army KNA gi deputy commander in chief yaw numyoy mari sire laikidaba commander adugi maming thangboi hokip elias thapi kawi Kuki gi maming leiba singer ni maha Kuki National Organization gi president oiriba PS hokip ki mamak nupani maha kaloi na sirba myoy hum adugi manung da nupi ama yawi civilian nupi adugi maming na matizang mari kawi atopa myoy ani deputy commander thangboi hokip ki bodyguard ni thodok adu jesami rota Kipani pawasina makatan hai yamna naknaba maruk mapang amagi laikidabagi asiba hangba satpada United Kuki National Army UKNA gi kadar oigani singdaba sing ambush tawsilakibani makoi kar amada punna tonglaga setingai da nongmai kapsilakibani maram oiraga khuthanba ngamkhide amasung kar adu da makhoi ani sikhi aduga atopa ani amana kar adu dagi songthorakpada namnaga nongmai kapkibani commander thangboi hokip morei gi DSP singtham anan hatpagi case ta NIA gi kanguna phanaba tanariba misakni mahak tongan ba crime kaya da senaribani Manipur gi CSO sing